Narendra Modi na online ki khutang da kangpokpi de school ama nauna sana ba jatra khopchinkhre lamdam masida leiriba tribal mahiro singgi damak anauba educational project ama oina kangpokpi district da Eklavya Model Residential School EMRS ama nauna sana na bagi damak Prime Minister Narendra Modi na online ki khutang da nauna urep yung tamkhre kangpokpi district songpek jang khungang da nauna saga doriba Eklavya Model Residential School ase punna mahiroi Marpu hena mahi masing tambagi khudong saba pigadori online ki khuthang dengarang Prime Minister Narendra Modi na urep oyung tamkhiba residential school ase Ministry of Tribal Affairs na lebak sinba thungna paikhatliba EMRS program ge makhada paikhatpa project amane project asimaro ena leba asida leiriba tribal mahiro singbu lemna mahi masing tambi na bagi pandamda India lagak na paikhatpa akhanaba project amane hairi Prime Minister Narendra Modi na online ki khuthang da urep oyung tambagi thoram aduda Kangpokpi District ki Deputy Commissioner Mahesh Chaudhary, Government Official, Local Leaders, School Principal amadi khunja sing su sarugya ki hairi. Popular Government ama semlagani haina center na thajaba piram le haina phongdorakre. Manipur da athuba matamda Popular Government ama nauna semnaba honari haina center ki maikaidagi thajaba piram le haina BJP State Unit ki President Adhikari Mayum Sarda Devi na phongdokre. Wafam ase ngarang Rani Gaiding Liu Park da BJP ki SD Morsan Sinduna Pangthokpa Jan Jatia Gaurav Divas Thoram da Sarugya Raduna Sardana Phongtokibane Thoram adu mahana makha taraduna hai numit humni gi khongchatta Manipur da laklamba BJP gi National General Secretary Organization BL Santos amade BJP gi North East in charge Sambit Patrana Manipur gi miyamna pamliba miyamna khanba bihusingna semba popular government ama semba gi apamba adu athuba matamda thabak taw onthoknaba center gi maikai thabak paikhatpa haure haina thajaba piram ki haina mahana thoram aduda phongdokhe ing tappa hanjilakna by MLA singna honagadabani CSO da tainagadaba nate haina asang kasana phongdokre Manipur da ing tappa hanjilakpa haibase miyam gi mihut oiriba MLA singi khuttalai makhoina honagadabani CSO da taisinaduna leigadaba nate CSO singdi laingak da pressure piba khaktane constitution gi power leiribadi miyam gi mihut ni haina social activist asang kasana phongdokre Wafam ase Laisem Pathau Kongba Imphalis Sinduna Manipur Press Club da Peace, Normalcy, Harmony and Progress haiba hiram da pangthokiba nomugi oiba brainstorming disclose amada sarugyaba lakiba asangka sana paumi sing da phongdokhibane mahana makhata na hai Manipur gi leiriba MLA sing Kuki gi tara khaidokraga nifumapanna ngasi phawba amato ina lepmina bangamdre Delhi da center lenga kilusing busing unaba chalabasu BJP gi MLA Congress gi MLA adugi MLA adagi MLA khaidoktuna tongan masale ramda masida ngasi phawba ing tapba hanjilakpa ngamdribasi MLA singna puksel khoijal manana thabak tominada bagine Manipur gi leiriba achoba issue asi nathaiduna magi party gi oiba miyeng da politics taunaduna leire MLA nifumapanna laiba ki oiba issue asida amato ina warep lauduna center lengak ta takna basu ngamdre lengak semlani haiduna Delhi da hangat handan chatuna leire miyam da apang basi duna sanaraga leire lengak semlabadi national highway sing da free movement lehanba ngamgadawibra mitaina kangpupi pharuga chatpa ngamgadawibra Churchanpur amadi more da mitai sing sangduna leiba yahanba ngamgadawibra MLA sing gi ahanba thaba asi tangdulai taba phibam ama porakna ba hona badune MLA ni phumapana sina amatoina pulsilaga thabak tawminabagi mahutta CSO singda taisilaga leiribasi asumba khongthang nate MLA ama oina bot ka khribasi Kuki gi naga ki maitai gi oina ka khriba nate BJP gi leiriba MLA singsu Kuki gi MLA haina khaidokpa yaba nate party du gi banner makhada bot ka khibani maramaduna punna chatminaba mathau tai furu ki MLA ni haina khaidokpa gi mahutta amatoina punsinduna center da taksin minaba mathau tai haina su phongdokhe Miyamgi mihunna kana laite haibagi moongda hanthana yenglakpa taragadi lei ingkholgi wathok mairekpidagi mayawbi oirakani haina RK Sanayamana phongdokre lei ingkhol kanna bohonariba silemna mangba yaroi aikhoi khudimakta amata oina punna thengnaminagadabani haina High Court of Manipur Sauthongnabagi lei ingkhol muthatpa yaroi haina tha ani hena changsilakpa khungjangi manungsanna ngarang su lei ingkhol kanba lobna lei ingkholgi mahiroi sing yawna chathakiba wakan mifamda sarugya kiba RK Megan Sanayamana phongdokre lei ingkhol community hall da pangthokiba wakan mifamadada wafamasi phongdokladuna RK Megan amakhata na haike loilam lenga amana miyambu naihatpiba tuhatpiba amade hakmatpibagi thong adumakne hojik chathariba ase lei ingkholgi miyamna thengnariba awaba ase makhoi
खक्तगी ओइफम थोकते खुनाई असिदा लैरिबा अचुम्बा फंगद्रबा तुहत्पिरबा मियां फुदिमकी खोंजंग ओइफम थोई अमसुंग ओइहनबा होनसे हायनसु फोंदोखे कुकी खुलाई पाइबसिंगना सही अनि मखाई हेना लंदारक्तिबा असिदा चिंखोंग सिंगयादा लैबा मिसम कया लांजेनरे मियोय लिसिंग होम फोरम इंटरनल डिस्प्लेस पर्सन ओइहनबिरे असिगुम तंजा असिदा सही मरफु हेना लैरक्लबा लै इंखोलगे मियामबु तकथोकनबा होनबा मखोयगी फंगफम थोकपा हक फंगहनदबा हाबिसि लेंगा के अचौबा सोइबने मियामनो मिहुत ओइना खल्लगा लैरिबा लेंगा असिना कना लैते हाइबगी मओंगदा हंथाना येंबिबा हाबिसि सुमदे अमदे तौफम थोकतबा अमने मसिदा सुमबा तौबगी महत्ता अरानबा अदुमक तौरक्लबदि खुनाई असिदा मैरिकपिदगी मैजाउबि सोइदना थोलकने गासि खोल असिगी महैरोइसिंगना अंगांगबा फिराल पाइदना खुल असिबु कन्ननबा खोलाव लाउखिबादु कैदौनुंगदा काउबा ngamloi mahairoisingna mahai ningthina tamduna hauzik lairiba high court of manipur asimaktada judge amamam oina bohonagadabani hainasu mahana makhata na phongdokhe lai inkhol kanba lobna sathakiba wakan mi phamadada lai inkhol ge mahairoisingna thengnariba awaba kya su phongdokhe nauriba mahairoisingna hek pokpadagi hauduna ngasi phawba makoigi mayum makai amadi khul adubu mothatkigadra haibagi mi paiba kya gi marakta masa masagi mahai maseng ningthina tambada akiba kya polakpagi matang dusu pawdamkhi amade mahairoising aduna lai inkhol थुगाइबा यारोय सिद्रिबा फावबु थेंगनागने अचुम्बा हाइबदा किरोय हाई कोर्ट अमदि सरकार अनिमक थेंगनागने लै इंखोलना इखोगी थवाइने हाइबा खोलाव सिंगसु लाउखे पीपल डिफेंस फोर्स ना एम्बुश तौदुना जुंता लानमी यांखै हाटख्रे 35 फाख्रे हारि रेजिस्टेंस फोर्स सिंगना जुंता लेगा की मिखल अथिंगबा पीगनि लाउथोख्रे म्यांमार जुंता की मायोक्ता लान हौरिबा पीपल डिफेंस फोर्स पीडीएफ ना साइगांग रीजन दा जुंता लानमीगी मथक्ता अचौबो एम्बुश चथदुना जुंता लानमी यांखै हाटख्रे अमसुंग 35 ना फाजनख्रे हारि सागाइंग रीजन की कांतवालो अमसुंग खेंजू टाउनशिप की ngam मनाक्ता जुंता लानमी अमसुंग मपांग ओइदिबा पीयूसो ते मिलिशिया के अपुनबा मियोय सामना साबा मिलिटरी कलम अमगी मथक्ता पीडीएफ यूना लुमदुना लांदा चथकिबदा म्यांमार जुंता लानमी कया अदु सिखिबने लांदा चथकिबा अदुदा यावखिबा पीडीएफ यू गी मियोय अमना म्यांमार लानमी की मथक्ता पीडीएफ ना पुंग अहुमलोम अकनबा लांदा सिंग चथके क्लोज रेंज चथकिबा लांदा अदुदा म्यांमार लानमी अमसुंग मपांग ओइना चटमिनारिबा पीयूसो ते मिलिशिया की मियोय सिंह अदु हाथ की बगल लोइनना यामलब खुजु खुलाई किया सुफागत पंगम की हाइरे पीडीएफ की लांदा अदुदा कलम अदुबुलु सिंगलेबा कमांडर हाथ की बगल लोइनना अतोप लानमी सिंग काइदुना सेना की हाइरे जुंता लानमीना मपांग ओइना सेमिनारिबा पीयूसो तेना खुदुम जनसेंदुना लैरिबा कांताबालुगे वितोदगी खिंजु तमना लाकपदा तमथिरबा लांदा अदु चथकिबने लानमीगी कलम अदु पीयूसो ते फाइटर गी यू वासावाना लुसिंगुना चंगसेलखिबने हाइरे पीडीएफ ना म्यांमार लानमी अमसुंग पीयूसो तेगी फाइटर के फाप ngamkhe पीडीएफ ना MA1 MA3 MA4 MA6 यावना एसोल राइफल कुनगतरे यामरब मारू ड्रोन जामर पावर स्टेशन अमसुंग लैपटॉप सिंग फागत पंgamkhe अपुनबा लांदा अदु कांतावालो येयू सुइबो अमसुंग तांजे टाउनशिप ता लैबा पीडीएफ फाइटर सिंग चथकिबने हाइरे पीडीएफ ना लांदा चथख्रबा मतुंगदा म्यांमार लानमीना मोनिवादा लैबा म्यांमार लानमीगे नॉर्थ वेस्टर्न कमांड गे गिरोकॉप्टर्स अहुमना बुंगी लांदा चथदुना कांतावालो खिंजू बॉर्डर गी ngamkhe gi saruk singda yumchakhaisa numit ki numidang da thi bohomba gi thabak sathake thi bohomba adu da asopan gi pawdi laikide numidang supa Myanmar lanmi gi aircraft na mafam adu da thi bohomba gi thabak sathake bagaloina sagol se numit ki ayukta fighter jet ani sijinaduna makhata na landa gi thabak sathake haire amaromda junta lenga na tangkak ahum thokna pangthokkodoriba mikhalda resistance forcing na athingba pigani haina akanbo wafam phongtokkhre haire चौथे फुरुक की सनामही लाइनिक चलिब सिंबो लेगांग नगांग lau पीद्रबदे मुत्खिब याबगे अकीब लै हाइना युलुंग माइ पाकना फोंदोरखै लमदम असिगी आरिब येलो फुरुक अमा ओइरब चौथे फुरुक की युमनाक तरागा निथोइना लाइनिंग थौ सनामही लाइनिंग चटली अदुबु लेगांगना चपचाबा गांग lau पीद्रबदि सही खरगी मतुंगदा अतोपा लाइनिंग द सटखिदुना येलहौंगैगी लाइनिंग असि मुत्खिब याना लैरे हाइना युलुंग माइ पाक चौथेना फोंदोखै वाफम असि ngarang लाइनिंग थौ सनामही हयिंग खोंबाल उफोंग युमफमदा लैबा लाइफम लैंड मणिपुर यूनिवर्सिटी ऑफ कल्चर अमदि सनामही टेम्पल बोर्ड का खुसमनरगा नुमित 35 नि सुमना चथरकपा राइट दी पेसेस सनामही लाइनिंग की पोपा लुहोंगबा अमसुंग कोरौ नोंगाबगा थौरंगी सरुकता रिसोर्स पर्सन ओइना फोंदोखिबने बिष्णुपुर डिस्ट्रिक्ट की लमलांग हुपी चौथे खुलदगी युलुंग माइपाक चौथे मखा तारदुना हाय पोपा लुहोंगबा अमसुंग कोरौ नोंगाबा थौरंगी मतांगदा नैनरकपदा मिटै फुरुकका चौथे फुरुकका मानब क्या लै मदुगी मथक्ता फुरुक अनि असिगी ओइबा यामना नकनबा मरिसु लाई हक्तक्तगी लै लोइदना लोनदा फावबा मानब क्या लैरिबने अदुगा लाइनिंग की मतांगदसु मानदबा नते चौथे हारिबा फुरुक असि
Lainingthau Sanamahi Laining Salamba Ariba Puruk Amane Adubu Matamgi Matungina Ngasidi Christian Lainingna Ayamba Satkibana Subnagi Yumnak Taragani Toina Sanamahi Laining Satli Tasena Manipur Sote Puruk Masingasi Subnagi Lising Mangaron Tangairabani Masigi Manung the Haurakliba Hasina Christian Lining Laukibana Mama Mapa Oibasing Su Lining Asi Laukibadagi Sanamahi Lining Sitarapone Adubulenga Sabsaba Taurang Amaki Makada Puruk Kanana Taurang Tauduna Sanamahi Lining Kanna Honorabadi Hingbangangani Masina Trabadi Sahi Karagi Manungda Sote Puruk the Sanamahi Lining Satpa Mioy Amata Lairoi Haina Nunang Wapam Tamke Zel the Takhatkhre Thasagi Mapanda Thatarit ki Angang Now Puribi Kumbi set to Purmaning Lakaidiki Morangtem Isal Natori Yandu the Lake the Batodoki Matanga Police the Lokat Pakies Kamarilena Parkiba Mapuroba Now Sasahi Kuntramanga Garang Bisnupurgi CJ Amna Judicial Custody the Remand Taukre Miyamge Oiba Development Miyamge Oiba Democracy na Mai Pak Lehaina Prime Minister Modi na Phongtokre Prime Minister Narendra Modi na Bihar Mikhal ge result ka mari lena na miyam da wangang bada Bihar gi Mikhal na Miyamge Oiba Development Miyamge Governance amadi Miyamge Oiba Democracy na matampuna makta Mai Pak I haibadu amuka hanna miyam da utpangam lehaina Phongtokre Nakalamorom dana Bihar Mikhal ge result gi matang da Congress lusing basing unaduna wari sakre bot huran ki haikhre Sit Janigat Nifum Doi Labor Bihar Assembly Mikal the Opposition Alliance Oikiba Mahagata Vandan Zauna Maitikar Matung Amasung Leba Asi Quaidiki Sawa Opposition Oiba Congress Party Somnagi Sitaru Kaduna Maitikar Matung Garang Lok Sabada Opposition Gi Luchingba Oiba Rahul Gandhi Amadi Congress Party Gi President Malik Arjun Kharge na Party Gi Luchingba Kayaga Paminaduna Mikala Sida Opposition Gi Kari Asweba Lakibagi Haibagi Matang the Kupna Kana Naina Krehadi Mipamasigan Matang the Rahul Gandhi na Media the Wapam Amata Phongdo Habayakide, Congress ki General Secretary KC Venugopal na Bihar ki Mikhal the Opposition Sauna Maitiki Basi Election Commission na Thohan Bane, Mikhala Sida Transparency Laikide Amasung SIR gi Mateng na Board Huran gi Thabak Paktak Nana Sataki Haike, Mahana Makha Taradun Leba Asigi Maru Eba Body Ama Oriba Election Commission na si BJP na Khubam Nung da Pasinduna Thamkhre, BJP Amadi Election Commission na Lautuna Duna, Democracy bu Marai Saita Hale, Mikhala Sigi Result Asi, Miyam na Piba Mikhal ge asengba result adunate result asi opposition gi alliance partners sing khakta natana Bihar gi miyam na su thajaba laike haike Mikhal asi gi matang da di wafam amata phongdok lamkhidaba Rahul Gandhi na atopo mafam da wangang bada Bihar gi Mikhal asi haubada gi hauna opposition na ruling party ka chap manaba khongpham da lepin aduna free and fair oina thengnaba ngamkhidrabane bot huran bagi thabak sathaki haibagi evidence punama khongatuna opposition na miyam da asunbadu soidana utkani haike Manipur the board Huran Bagi Tabakti Congress na 1990 the Taukre DC office Pabo Mai Thakibane Hana BJP na Thambakre Congress ki Lusingba Rahul Gandhi na Bharatiya Janata Party bu board hurale hana lebak sinda thungna lauraga su madugi kanaba amata phangba ngamdre adu board huran bagi thaba asidi state asida yamna nganna 1990 de Congress na tawkhre board kana na bohona bada matamadugi Imphal gi DC office ki board ki counting hall phawba mai thadoki haina Bharatiya Janata Party Manipur Pradesh ki Vice President C.H. Sidanandana phongdokre ngarang kai sampa neta pa chu thekta leba BJP gi thambal sanglenda party sig Lusingba Yauna Pangthokiba Paugi Mifam Amada C.H. Sidanandana Congress ki Mathak Tamara Siraduna Haiki Haukiba 1990 gi February Taragani Thoi the Pangthokiba State Assembly gi Mikhal gi Board Sahi Adugi February Taramari da Matamadu da Imphal East Amasung West Khaidok Tringaida Lamphel da Leba Imphal DC Office ki Complex the Board Masing Theki Sahi Adugi February Taramari da Numidang gi Matam da Singjamai AC gi Mikhal aduda MPP gi Mirep ka Congress ki Mirep ka gi Board Masing Thinarapada Congress na namduna kadaba yade haibagi kanna mungnarakpada DC office ki counting hall adu mai thake matamadu da board ka khiba politician ani hojiksu Congress da leiri matamadu da langthabal AC dagi MPP da board karakhiba Okram Joy amasung matamadu da Indian National Congress da karakhiba Okram Ibobi hojiksu parties da leiri manamadu na senior politician ani na DC complex mai thakiba du mataw karam na no haibadu mayek seng na haurakliba Congress ki nahasing da wari libiyo social media da su thagat pira
ꯄꯤꯔꯛꯎ ꯍꯥꯏꯅ CH Chidanandana ꯐꯣꯡꯗꯣꯛꯈꯤ Chidanandana ꯍꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯈꯤꯕ ꯑꯃꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 94ꯒꯤ ꯚꯣꯠ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁꯅ 12 ꯀꯥꯈꯤ ꯑꯗꯨꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 12ꯒꯤ ꯑꯣꯏꯅꯗꯤ ꯚꯣꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯡꯒ꯭ꯔꯦꯁꯅ MLA 12 ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯇꯔꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯔꯥꯖꯦꯁ ꯄꯥꯏꯂꯣꯠ ꯏꯝꯐꯥꯜꯗ ꯂꯥꯛꯂꯒ ꯅꯝꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯗꯨꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛꯅ ꯚꯣꯠ ꯆꯣꯔ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁꯅ ꯏꯍꯥꯟ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯊꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ Board of Secondary Education Manipurna White Map Litho Paper gi supplier khanbada wathok oire supplier khannaba pangthokkiba tender da lowest takiba farm ani kanthoklamlaga highest takiba farm bu supplier oina khanjinbagi mayokta High Court of Manipur da writ petition ani file torakna hari Manipur gi oina high school phawbagi thangta leba mahaisang singda tamliba mahiroi singda quality education pinabagi thabak thoram sing pangthokpham thokliba amasung maroina mahiroi singge academic career da ahanba turning point sing oidiba class 9 amasung 10 ge examination sing lawduna pangthorakleba Board of Secondary Education Manipur bosemna board asigi damak white map litho paper set humudra GSM amasung 80 GSM ge supplier khannabagi pangthokpa tender da lowest taba farm ani inthoglamlaga highest taba farm amabu supplier oina khanjinkhre haiduna High Court of Manipur da tender asina saruk yabada lowest takiba farm ani gi maikaidagi tongan ba writ petition civil file torokna wakalakle hari board asina kangna se makhal asigi supplier khanbada lowest taba farm ani kanthoklamlaga highest taba farm amada pithokre haiduna file torokhiba petition singi number writ petition civil number 870 of 2025 amasung writ petition civil number 879 of 2025 ne petition ani sigi manungda ama oiriba WP clause C number 870 of 2025 ki petitioner na MSPK offset printing and advisory register number 14D MTPS 0663D 3ZS ne pharmacy babu parada laibani aduga petition asi pharmacy gi power of attorney holder oiriba Hamom Sailesh Chandra ne aduga mahak petition asigi respondent sing board asigi mahut sinba chairman under secretary amasung MS Iputho margin print and advertising gi mahut silba proprietor loitongbam Japan ne haire